Nagasingi Yaningdabagi Khollao Lakpadagi Fajinduna Thamlamba Kuki Taraga Mari Thadokpa Ngamdre Makhoi Taraga Mari Miyamgi Mipham Amada Thadokhre United Naga Council NACNIM Ministry of Home Affairs ki mihut singa hanjin wari sanarba tungda Fajinduna Thamlamba Kuki ki miyoi Taraga Mari ngasi nungthil pung ani da thadokani haina thorang tawrambadu Jelyangrong Furup ki miyam amadi Senapati District Students Association na yamna kanna yaningdaba phongdok narakpadagi ngasi numidang wairam fawba thadokpagi paw leitre adum oinamak United Naga Council ki President NG Lorhona ngasi thokiba cherol amagi matungin makhoi taraga mari miyamgi Mipham amada Thadokhre haina phongdokle Naga gi tongan ba lup kaya na IM amasung masiga khusamna chatminariba UNC Naga People's Organization na tawthorogliba thabaksing asi yaba ngamloi haide Kuki sing na Fajinduna leriba Naga gi miyoi tarugadu hana sinagadavane madunatana Kuki gi miyoi taraga mari fajilaga thamlibadu thadoklagade makhoi masel gi marakta sathina nuainadaba thokpa yai haina warning tawre naha oiriba Naga kaya marumna Senapati da karongda thomjinarakpa leptre Kuki gi miyoi taraga mari adu maram chadana kanagumba matana sinaba yaroi haina laukhongle social media da Kuki gi mayokta wafam kaya marum phongdorokpaga loinana Naga sing pangdaba waina ukhragane Naga gi miyamna namdai longda thoraktuna National Highway to Kangla Tombi maya da thingjinkre United Naga Council boycott tawre haina laukhre Senapati District Headquarter da masing yamlaba miyam thomjilaktuna UNC gi office mai thage tawkhre irang laksinana ba Senapati District Policing mafam adu da changchinkhre UNC na thoki ba cherol asina hai Naga sing na matam pumnamakta ingtapa amasung achumba wayel pami haiba utnabagi wakhalonda Fajinduna Thamlamba Kuki furup ki miyoi taraga mari Miyamgi Mipham amada thadoknaba phirep laurakpane hawjik phawba thiba khangdana leiriba Naga gi miyoi taruk athuba matamda khongul livaga loinana makhoibu phabada senabasing masak khangdoklaga logi matungina matik saba sairak pigani haina Union Home Minister Amit Shah na Nagaland gi Chief Minister Dr. Naifurio da thajaba pirakpaga loinana Manipur lengang na su Fajinduna thamnariba miyoi sing tekta kaidana thadoknaba appeal tawrakwadagi Naga gi village guard Northern Command ki custody da leramba Kuki furup ki miyoi taraga mari thadokhibane adum oinamak Fajinduna thamliba Naga taruk tekta kaidana thadoktriba fawba UNC na miyamga loinana akanba khongjang changsin khigane Naga taruk asoi angam yaudana thadokhananabagi matangda Ministry of Home Affairs amasung Manipur lengang na mathau taba thabak paikhatpaga loinana senariba sing logi sairak pigadabani haire sairak sida Kuki taraga mari thadokadabani haina tawrambadu thadoklaroi haina UNC na laukthokre